Asidagina Numit Mangani Bogi Manungsida Sarkar Sina Miyeng Changbiraktrabadi akanba khongjang changsilagani haiba wafam sini thamjani se Panchayat Ghar da leiriba relief camp gi Inmate haiba tare yumthong kunthra rom si ming kakthatlakhraba yamna nungaitaba phawi kari maram gi kakpibano Numit Mangani faobagi manungda leingakna thabak paikhatlaktrabadi relief camp dagi maming kakthatlakhraba Kangchup da leiba Panchayat Ghar da leiriba Inmate singna lambi thoklaktuna akanba khongjang changsinba houragani haina Panchayat Ghar amadi lanai shanglensingda changjaduna leirakliba mioisingna thamlakle Imphal West District manung chaliba Kangchup da leiba Panchayat Ghar amadi salai sanglen da leiriba imung kontra henbana saruk yaduna pangthokiba paugi mifamda Inmate angom tizendrona fongdokibani mahakna makha taraduna hai mayumda hanjinba yadana relief camp da leiriba imung kontra rom relief camp dagi amuk kakthatlakpa haibasi laibak thibani ming kakthatlakpa asina mafam asida leiriba miyamda yamna khudongchadaba mayokna hale relief camp amagi phangpham thokpa chaktungsu phangdre amadi hana khara pirambasu loisilakadawre hauzik mafam asida leiriba inmate sing kari fibam da leigadawri haiba ngamdre relief camp dagi ming kakthatlakpa asigi chapchaba maram khangba pame Lan asina hek haurakpadagi Kangchup ki Panchayat Ghar gi relief camp da leibani adubu ikhang khanghaudana kuki singna drone bombing taurakpada leiba yadabadagi Fayeng High School da leirambani adubu mafam aduda seat capacity chandabadagi Panchayat Ghar amadi lanai relief camp da leirakpani inspection lakpada relief camp da leiramdabagi ming kakthatlakpa asina takpadi isagi yumda hanjinba yare haibaga chap manai aduna Manipur gi Governor Chief Secretary na isagi mafamda chango hairagadi order ama thokpiro lage natragana security matik chana thambiba amadi Manipur bu thogaiba pamiba koki khulai paiba sing amuk hanna maitai khulda landa halaroi haibagi thajaba piyu haina akanba wafam thamlakli relief camp tagi ming kakthatlakpa asiga mari leinana haukiba March 19 da mari leinaba singda kakpidanaba memorandum pisinduna khanghankiba leikhre adubu Karigomba pakum amata piraktabana miyamda chamamnaba ama adumak phawhale maram aduna ngasidagi hauraga numit mangani faobagi manungda mari leinaba singna thabak paikhatlaktrabadi relief camp asida leiriba inmate singna lambi da thoklaktuna akanba khongjang changsilagani haike Hauzik se Kangchupta leiriba khongang pikraba khongang sida khun tangkhai ma henadi kuki singna yumsa mai thadok pikrabani aduga thahodaba chaktaba khara makhaisu adum ate akai na maram oirakanda changaga leiba ngamdana hauzik phau adum leiri panjaningi ba wafamdi lan sina loire haibasu nataba nakhai ama sengna lan se loisanbasu natringai sida akoigi changbasu ngamdringai sida Panchayat Ghar da leiriba relief camp gi inmate haibatare yumthong kontra rom si ming kaktat pirakhibasi yamna nungaitaba phawi kari maram gi kakpiba relief camp dagi ming kakthat pirak pasina maram oiragadi kenogi yumda sangba yare habibani yumda sangba akoi yare hairagadi akoi yumda akoi changningdaba natte akoi yumda sangningi yumda sangba yare haibagi ate akai oikraba yumsingja semjanbi basu natte adudagi security matik chana pibi basu natte maram asina security su pibi dana yum ate akai su sembi dana relief dagi ming kakthat piba haibasi akoi hojik karaida layo haibano akoi hojik Panchayat Ghar gi mafam sida dum lengdana leiri sarkar dagi ming su kakpi khrabnena phangpham thokpa akoigi chakthung pitung hojik phangdana lei hanagi akoigi kari hatare sarkar na pibiram-bagi godang da leijabado pochai duna hojik phaucharaga hingjabani hojik loisalakadawre aduna akoina kenogi mingse kakpi danaba akoi mari leinaba singda DC da chatna khotna memorandum pisandana tawkiba mayam amasu leire mamangi 13 May dasu akoi media gi khuthangdagi mateng laujaraga haijaki basu leire adubo hojik phauba karigumba response ama laktabana maram oirakanda akoina khudongcha dabado document mayok narakpana maram oirakanda ngasigi tanjasi amuk laujabani asidagina numit mangani bogi manungsida sarkar sina miyeng changbiraktrabadi akoi akanba khongjang changsilagani haiba wafam sini thamjani se loinana Panchayat Ghar relief camp sikhatang natabida Fayeng High School da hanadagi inmate oiduna adum leiraba mafam sidadi inmate ki kenogi seat capacity haibatare chandabana maram oirakanda private ki farm ama haibatare smart salai gi private ki farm sida akoigi imung taret amasu changjafam lauduna leirakibani hariba imung taret ase kenogi chakthung pitung adum sarkarna pirakhiba lei adudagi moina dambur nungbur tawraga semjan bikibasu adumak leibani adubu hauzik rule ama lae PR lae rule ama lakandadi moigi rule da yaude habani kenogi private farm da leiba yaroi habani adubu private farm da leiba yaroi haiba oitaragadi akoigi mingse kakthat pidabida
noi private farm da lebi yadre hojikti noi gi mafam amma sinbirage haibsu natabida hekta kanogi ming oina kaktat pikiba haiba tare panchayat garda leba inmate singa aduga hojiki salai da leiriba inmate singjiga puna imung kun nipan haib tare mi chamaga tramari se ming oina kaktat pirakpa adudagi akoina masi yumai chakiba mi singsu yauna kaktat pirakibani adubu akoina wakacharuba matamda khudakta yumai chakiba singsidi hek nungan baga wakacharuba nungan baga imung taret ama lokhat piki aduga lemhoriba akoigi imung kunipan rom asi kenogi yum ate akai mayam ama yauri dudagi tek taba kai daba mayam ama yauragasu kari haiba tare kenogi hek red zone da leibana maram oirkanda changsallaga leiba hojimak ngamdana leiribani hairiba changsanba ngamdana leiriba akoigi inmate singsibu matau karamna kenogi relief tagi ming kaktat pirakpano maram se akoi tasengna khangningbani aduga authority singna haibadadi fayingda inspection lakpa matamda leiramdabadagi kakpani kakpham thokpagi kakpani habibani adubu faying high school da only chama yankhai khaktani makogi capacity se aduga keno punna faying high school da leirise 340 ni ming oina leirise adudi 150 dola 340 leisalagadi kenogi hendokpa singdo mari leinaba singna mafam ama sinbigadra harga ming oina kakthatlaga tanthok pirakpa haiba tare tasengna nungaitaba phawi masi athuba matamda milyeng changbiba mari leinaba singna milyeng changbiyo akoi relief ta kenogi amuk hanna kenogi review tawbiyo haiba tare karigumba tawraroi haitaragadi ngasai akoina mathakta panjakriba kenogi akoigi security matik chana pibiba adudagi isagi ate akai nangkraba yumsing haiba tare semjanbiro security matik chana pibiro adudagi no yumda hanjanba yare haibagi order ama mari leinaba singna thokpiro adudagi daita khudimak mari leinaba singna pubirani hairakanda akoi yumda hanjanjage madu natri faubadi akoi athuba matamda relief camp da amuk hanjan hanbiyo karigumba kenogi akoina inmate singsina haijariba awabase ubi dabida taina onaba sum tasanna dabida sum leirakpa oiragadi akoi kenogi soidana warauna rakpa henmalakpadagi chapam thapam leiraktabna maram oirakanda asidagina numit mangani bhogi manung sida sarkar sina miyeng changbiraktragadi akoi akanba khongjang changsilagani haiba wafam sini thamjaningi se asidagina numit mangani bhogi manung sida sarkar sina miyeng changbiraktragadi akoi akanba khongjang changsilagani haiba wafam sini thamjaningi se panchayat ghar da leiriba relief camp gi inmate haiba tare yumthom kunthra rom si ming kaktat pirakibasi yamna nungaitaba phawi kari maram gi kakpibano Aku relief camp lagi mingkat pak. Security matik sana. Security matik sana. Ate akai nang labayum sing. Ate akai nang labayum sing. Yum da sang baya